mayam wari li base holdring da thank you amta haijage thank you iche melody na Raj Bhavan Imphal gi lyric ama pibire e ado yam nungsi thank you do ise se aina isine na da hangma matamda thaina nasaksu khangle namingsu khangle ga toba album do ado gi heroine do na hai aina su yam pamjrak po ye che ado thank you so much che melody ai phajana wari se ai phajana lyrics se phajana patho ge adoga nungai ti jo haijirake ado ai ki ichanu pa ji ju ma su paninge Manipur gi lyrics se kai tawler me ina pau mami pa ba loraga na mo pau ko na hari ne adoga amana inau haigadra Lenin yamna nungsi nangna pibirak pa gift to aingonda yaure nani skin ko moi gi showroom jam chawna legi hai don nani skin jama yam check out to bio mana yam nungsi na yam lapna ai gi makada khudol to birak se si yamna thagachai hai tare yam harawe thank you so much che melody thank you Lenin ai punsi supa aina dom ningjangani ai punsi gi ai kawbunga maroi noi gi khudol pot se angonda adokimatic yamna chawe hai se tare. Hi everyone, welcome back to my channel Gitanjali Story Time in Manipuri. Ngasidi wari ani puraga lakchare. Ado ngasigi wari sidi destiny da tamamba hai tare ne Laibakta tamamba adune. Laibakta tamamba hai base natho ga chen ba yade ko. Hinguna tamagadi adum lak ama khoi kano tawba khoi gi khudong thiba la ka su adum hingani. Adoga siba na ba tho tamu haragadi adum nathok ka chen ba yade duna destiny hai adone Laibakta tamambase sigi format ki wari ne ado wari aham base asidi couple amada hiking tawbada thokdune March ki tang ahum 2014 da chahi kunithoi subi seller Williams ne adoga magi boyfriend 22 years old adum suba Brandon Vega ga moi ani se hiking chase haina decide tawe ado moi ani se novice hiker ni ko haibadi novice haidi koi gi haurok tangari ba inexperience hoi ba hiker ne ado moi ani na sum hiking tawse na yeng apasida novice ki trail haidi beginner gumba moi gi trail sing je karai da leiba khotpa lai ga da ba haitare moi da moi china map sida koi thi ra kan da trail ama phange trail se Santa Barbara gi wilderness ko Santa Barbara se California da lei sigi wilderness da ama phange hadagi moi singje sidai da chalase haina decide tawraga mapon ma sei sing pack tawduna khotuna tawraga huziki hiking tawna ba mapham se sida yaure ma hiking mapham je ura moi ni je chat pa haure map to pairaga kano da moi huziki mapham gi lambi da thi da na chat pa haure aduga khara chatla kanda haidi minute tara traunga mu chatla kansida moina chatli lambi sidi novice ki trail oiramdareba haidi yamna difficult oiba amasung yamna kari haitane rugged koi gi terrain jam tina notorious oiba dogumba terrain oilermi adai moi sina kaino khoisi bu lambi ga soirabra nga sai khoina map yengbudadi sise novice ki trail ne na haibani doga karamaina no kano tawrisi bo haidi asigi so yamna kano tawba nung oi tawba khotpa boulders ko nungdum ga mayam leiba dugumba trail oirami sibu kamain tawrino na tawraga sigi trail sidi koi yam tina experience leiba mina bo wa ka dawba koi hiking tawbam neba adai moi ani je chatlamadagi sidi akhoi ni kanu chatpa ngamaroi lambi se nungdum achaujiga khotpajiga kanu lambi rom da hallase han haraga moina map ama yengaga direction haidi moina ngasai ahamba lakhiba lambi se asungom da chatsena lambi se mamai leiraga chatpa hawrapasida lambi ngasai moina lakhiba lambi se thiba phangdre adugi mathakta mamsum mamsale adoga moingonda lebak thiba gi changse moigi kanu se torch light se moigi kanu se flashlight ju pora amdra mamoi adagi moi kamain tawni sidi ado phare kanu tawrase boulder singje chonga ga haidi hena kanu haitare ne yamna luba kanu trail amada oina moi se taraba moi gi hana moi hamblak bagi trail se asidi miss tawreba so they were looking at a map aduga moi na khali se akhoi se mangabra kamain tawni khotpani khoi gi car ko kadom mai gai de leibano khotpano aina moi ni singang na basida sum tam na sum mamsalap padagi sidi yaroi na kanu sina seller gi no pasina Brandon jina kanu tawrase sigi kanu ai map se mai yengage mai gai mai yengage aduga khoi ngasai gi car gi mapham du di khange asi je shortcut tawrabo rabisu
mum puk mum dringai da chat sen haraga boulder gi achau ba nung gi field se stagi moi je chuonga ga dum lai si moi na lai ba terrain se akoi kano da day time da sunlight ka tho kan da amna difficult oi ba ko experience hiker na bok da yamna wa ga da ba mapham ne ba adu bu moi dinga sai gi nung du chuonga lak pa si da mam thokre mamma bani na moi ani je footing je kadom da tari no hai wilderness manung ai se mammi ne aduga kano uwa mem hobunina marum duna zu tha tho aga su tha gi mangan duna u ka sai gi nung jing tam ta uwa phangpote ada moi ni je kamai to duino kho toino to dagi stam na chong o nung je ga hi di chawrak na sida lei re habis amam adi kano to raga chong ga chatla si khola se na chong ga lak pasida seller je khanghau dana mai gi footing je soidana haidi len kano je nung je da chong je ma khong je laithi haidi nan thok pai tare ne laithi aga ma ki boulder gi marak tu ma se tasal laga ma gi left leg se mai ma oi gi makhong je si je tek padagi sellers na lawrak padagi nar ga lawrak padagi Brandon jina mamang thang ga chatpa Brandon je khanglep le pakan jina mana seller kai tawro gi har kan da seller na es maina nan thura ga kan taksali nung marak ta tasale ai kan mem tawre khong je am nare law dagi Brandon je pa pa kan tawre chenchal ga Brandon na seller je law nang hawut chala tawro thangkat ki tawba sida seller sa ti na bagi ngama se law kappa ga tawre ba haidi ai sunga yadre sidi kano sprain ma andre pungti haidi pora saru si ti aba male khole ai lem su ngam dre na adegi seller na adodi nga kano sina Brandon adodi ai nang hagut na ba do taw si to ga ai na nakanda ko laga tam na makha do isu chatchen taw sida sellers na ai su ngam dre ai hagut ba ai khong je makha da ti ne thaba su yadre saru je loina makti aba male na kappa taw dagi Brandon ju pai leidre mam thala abani moina lei se kadai do no moi khangpote sigi pura wilderness ani torch light su yaw su yawrakta kamai tawni na tawdagi sidi mana Brandon na ai phare do dinang ai ge soldier da ai thangkat lage adu duga kano tawraga lambi se tawraga mara go isatla se na seller na kano se Brandon na seller se mai gi kano sida mai shoulder sida thangkat pi thangkat laga moi ni se tapna chat pa hore moi ani na chatli ba mai gai se si se waterfall amalai waterfall sigi mai gai da moi se makhon tar pa dagi waterfall sida oiraga di maybe kanu ma khoi gi shelter oraga lai su khola su to slawana adugi mafam da ma sina por hadi po boy thang boy tawraga Brandon sina puraga lakpa sida ngasai gi ising waterfall sigi isang mai am lairambada isang sida makhong je kanu slip tawraga Brandon je aduga nan thuraga moi ani makse jeki waterfall gi awang kanu dagi tar ini maro ondhara aga yamna landing hard landing tawre moi ani se na tawbuda nung ama lairambada nung da kanu se Brandon je sujallaga magi left elbow se si ti aga saru je kaptho aga le aduga ma se bleeding tawre adagi seller jizu ngasai gi tarak paduda makhong oidu ti ingai da amu magi ankle se siza amu sprain tawraba sprain tawdagi ekta moi ani sanga hak laura khola ka khange di namandana moi survive budi tawraga su hujikti kano je seller je ama makhong oi gi makhong ti yet kina magi ankle do sprain tawramni ma de sukleng ba yadre hagut pa bo yadre ba ma se tana kaptana taw khong na tawre dagi masai gi Brandon ju mai gi kano se elbow je khuning je ti aga kaptho aga leiba dagi ma kamai tawni sidi akhoi ni maksida sum leiba di yaroi nungdang ni aduduna ai khong na aina di khong chat pangami duduna ai je khong na chat ke na ma nga sai gi Brandon na tarak pda su ma je anobam upe mai anop to su loina pungkai kai raba adoga ma ji mami dam thin so igo aduduna ma ji na ai anop su yaw dre go su ai mara ga sigi waterfall ji dagi lambi ma yenga ai chat again amamba sida ma si haidi kai gino da moi kuina leibada Brandon na ju khali je ma kuina leiba su yaroi ma su makhut to loina ma haidi saru do kaptho te pai se bleeding tawrabani adagi seller do su pura condition nam da leire ngasai gi kano to nung do sujalu do ne makhong ama mukti dagi de mo ankle mukti abani na ai help lawroge khuni se sum phambadi yaroi na habidagi seller na ju yare haidi phari ai sida le hawrage aduga aina nangna chakringai da ai help haina ai lawrage kholage na tawdagi kano se Brandon je hagulaga maigi makhut se khara khangkalaga ma su leng ba yadram ni ko makhut ma je makhut ma je cs ma je makhut je thangkalaga ma su nan tawraga sakhre
Sakraga seller kanosina Brendan sina hek sakhibaga seller sina law hore help mana law se nungdang duma lawrani lawraga nunga lapu ma lawiba law si nunga lapu the Brendan je halaktare ade ma jang hatang khalle kai dawrage Brendan je na halaktri ju bo ma phangdra ja lambi ma nga jala mana kamai torom doino na adegi nunga la aga ma je mung hatang pothare duga ising ju mat phajana leibnati dang saigi mai makhong atek gi na bagi ham lawgani chik lawgani ma se ta tawum jabum khang de leiram ne dagi nungsa sagale ni nungsa sagalak padagi magi mana tari ba mapham ju leikhom oi ta ba sida magi mamai je leikhom thaina tawraga uppaga leirabane ma je kanu leng ba su yadrabane ba adagi mana uppingai sida ngasai haing ga mayam makok se pai dana khotna tawdo ma jna phel phana lawbasi ma se continue tawdoni aduga Brendan na chatkhiba 24 hour suraba haidi nungdang wairam ni moina ngasagi moida kan tawkhrise mapham dagi thadokibase pungkun mari sure ko Brendan na adu bok ma se lawre adagi ma kanu se khangjale haidi seller se ma sida sum lawraga leiraga kana bok lakbidragadi magi option haibo ma sidai dum siba aduna ta ma option leitre haina hairaga ma sing law bobunga maktre ma gi lang sibo kanu torok tre bang law ma gi law bai ma khon tholak tre ma se wa ba gi reng ha amu potharaga ma se hojikti in and out ma je gyana mumang gyana mukta tawraga seller se dum le ngahak le kan amu ma je kitang pothara kan da seller sina mu help bana lawre ahing chupa mu lawre ma ahing chupa lawrak padagi mangon la energy am ta yorok tre hojik Brendan na chakhibaje nong ma henjele Brendan zu halaktre adoga ma zu hojiki position du da lekhom na mamai du nam hadi hippaga haying mayam na paira kholaga leire duga nongal akan sida ma khange ai hijaide ai ngonda energy am ta yaudre ai lawbagi by some miracle ama tawdana kana gumamga asima phamsida la aga ainaga kano help and lawbase traga ai leibasi uragadi moinaga mateng tawraga kanbi banatana ai upai ka imbu laitre na maje give up tawre haidi ai sida ai lawbadi sungam ngamaroi ai kanu yaudre na aduga magi ngasagi anabusina su lo maje loirabani masase tawum jabum khangda lein leiraga kano ayuk kano si next day gi hede next magi nunga moina tarbase March ki 30 dana 5th ki ayuk se sida masi dain sum hippaga kano sida dum hippaga gasi laikhom da dum mamai do hippaga dum ngai raga lei haidi kananom la uraga ai kan bire natanadi I accept my fate and haraga mali non dharaga lei ada tani am sana na hiker ahum amala ka doini hiker ahum sida nupi ma yawi ko Nicole Jargan haina ma se 29 years old suba aduga 4th year medical ki kanone resident ne maje pediatric ki department da ada mane magi boyfriend ne adoga my boyfriend gi brother in law moi ahum se kan huziki moi je Santa Barbara da kana te ko moi di apa mapham da gi ne da huziki gi Santa Barbara gi hiking amna tawba hiking gi party hai tare ne ada hiking tawrusi kholusi na haraga moi di atopa trail amada chakadabane advance kano singi hiker gi adubu kano sina Nicole sina sigi marakta waterfall am lai haibane asisi khoi hiker mayam gi tourist spot ni hai khole amta yengu se kholusi adudo yam pa me khole na kano tawraga lai tawnaraga lai adagi moi sing sagi mafam sport sida hiker si rokda ahambada moina haisi nature ga connect tongna ba phone puroisi adu tawroisi ne am tongnara me adang sagi Nicole gi nupa sidi mana ai di comfortable oi de phone sing do gari manung na thamambado ai phone di pairake ai nungai ti khote kai no da kai no khoina dum emergency na traga kai nom tongning su kholo su tawda masagi Nicole ga di Nicole gi boyfriend gi mai mabhai hai tare ne abai ji gana sara me lau thamamo nang ho mana sai ai phone noi porakaro noi thamamo ai kitang porake kholake na ngasai Brendan ga seller ga sisu kamai to gi habda moi gi phone se sisu battery yaudre ba moina ngasai ki kano GPS thagatana khotana dagi di torch kaptana khotana lakpasida loi thokhi bai ni ba moina help ko ba ngamdri sisu ada hojiki hiker tongana Nicole ga boyfriend se asisu moina thamam je khose na hainara badagi ngasai Nicole gi boyfriend sina yamanda dana phone je puraga laine adai moi se lae kakhala kan sida moina off the trail ko hojiki boulder fields dagi moina haido pura khogi 45 kano hai kano
feet mo orangani hai haina elevate tawraga kaadoi ni singje kara kanda hojiki waterfall jigi base se yawdoi ba adai moi se kakhalaga hojiki waterfall gi base ida yawbas da tina phajai waterfall gi base mafam ga se tawraga Nicole jina photo sum kapa kan sida mana mai camera sida tawraga kapa ga yeng sida mai corner of the eye ko haidi nak sungi lens ki nakan sida kainoma angang ba kainoma uiba uba sida mana kaino ni sigi angang ba ma kainoma ta lai sidi na mana sai camera se kap lora kanda mana on tawraga zoom tawraga yeng sida nupi gi masam sangbagi sam angang ba haitari ngang na bright red sangdo adugumbagi sam gi color oibida mana sidi mi gi masam ni ne na tawraga moijina hainang saigi photo copy ba area se sidaida Nicole na mai nu pa sida mai gi boyfriend sida hairaga asida lei ne mi ma leiba malem te yengone taw moina pakthar gi yeng sida nupi ma makok to khoi gi laikhom da yungzhallaga lieng bas maina haidi magi haying pai bagi makok to khaga lieng bdo adu ubdagi moin ema sidi mi ne hingi sidi human being ne tawdagi moina hey tawraga laura kanda boys da sidi kano kawrase emergency kawrase na saigi Nicole gi boyfriend na 911 na me mana makana moina phone to kawre sumai tawraga nupi ma male khole na dai moina ma sor holibra kholibra to hangbodo koi hujik changi tawri manakta changaga yenge koi koino khoidagi kitang kano tawi lape doduna kano tawra changaga yenge khoki tawbodagi emergency ki service la ani noi phone de dum ready thammo kholo hairamaga ngasai Nicole gi boyfriend ne moi mai ma bhai do ne tawraga nupi sigi manaka changa yeng kanda seller se oilerame seller se orambadagi seller da mana noina hangi nang na to kana masu ko khaji ngang bang ngamamme do mai condition se yam thina phatreba condition se phatabadagi sidi muinong phone tawra kanda thuna kanogi rescue gi team thar o khol o mai condition se yam phatre ma do pura kanoma phibam am de lai khol en tawbadagi moina rescue gi mi singsina hairapna area se kaidano khopano na tawbada area se takpasida noi adugi mafam dodi rescue tawba lak matam yam changani duna haidi only haidi yam quick oina haidi yam thuna rescue tawbadi helicopter da laaga rescue tawdadi yaroi aduduna noi kainugumba colorful gumba angang haidi kaigumba machu angang magumba leibra khotpra aduduna kano haigera khotgera noigi sport to easily khoina khangna ba khotna ba tawdagi Nicole na aigi kano Nike kano gi Adidas ki pink color gi shoes ama ai tong season ai hairage kholage na hainari seller do ising pithak na khotna mamai ke do tathok bidana khotna tawraga nang noi parents nan kana da phone tawge na tawbasida seller gi mayum kano gi seller gi mama ga mai gi mani sida Nicole sida phone tawri seller gi mama haidi moi sing ji seller ga mama ga mani ga ji ju thina pakhat laga lerame haidi moi ju police sa to gi tawlerame ba moina seller se phone tawbada sungpai paira khidre numit haidi numinini muk sure phone paira khidre du dana kadai da leibano just mana last time maina masanu pi ugi base maina sagi hiking chatkane na hairame duga seller sina mai gi masamje bright red sangi yengu phajabra khotpara na utlame phone da moi gi video call tawbada utlame adu gi matung da gi di Brandon da phone tawbuzu kanu pau phawna gidre adagi kanu da su seller da tawdu su phawda na khodi pakhat mandana kadawro kholabano na missing report tawgena tawramini kholene na wari se sare ngahak lai rega di helicopter parakpagi moi makhon je tare nagi Nicole jina mai gi khung to lokthoga hai bedagi moi je sport tawrakanda complain ji kan chagi helicopter du su landing tawba yada banina moina thauri ma hadare edo doga dagi rescue team je tam na kumdare china seller se rescue tawraga ma je hospital da airlift tawre adoga Brandon je hangbada seller na hai se Brandon dudi kano tawhibani haidi ma help kano thiruge ni mi kana hiking tawba la akpa khotpa mi gi help logni na chakhibani ma gi elbow su tekpani adu ma do adum halakidre khotkidre ma kadai da leibno amta thibiyo aisu khangdre khottrain tawdagi rescue gi mi singjina moi adagi mafam no koi thira kanda numinini gi matungda Brandon je phange Brandon do siraga khongban oi tawba lok oi tawba amada taraga lerame ma do saigi
magi makut magi kuning tek pado magi sigi elbow ti aga saru su kap thok padagi bleeding torom dong male dagi di mamit su anob su yaw dabanina mara chat padagi bleeding torok padagi hen excess hen kan tok padagi bleeding torok padagi makok ngawraga taraga ma to dogi ditch da nung du da makok na sujalaga si bane na adumaina pau se phange dagi seller jo heartbroken oire hedi mana jo hawru bazani da kano chalu sen hiking chalu sen adagi hospital da kano se seller si lei ngai da Brandon gi funeral se Brandon gi mama na kano tori postpone tori hedi seller na ngam makanda hedi mana funeral se ma yahoningi ma attend to ngam makando ina tongni na March ki tang tara tare 2024 da Brandon se magi funeral se da tawrani aduga seller ju attend to we funeral da seller na media da hari se mana survive to se karamai survive to rino haibada mana masam angang bangak sangang bade si sangu badagi ma survive to bani aduga huziki line na tharak padongna hiker ohumdo aduduna moi je off the way la aga ai manakda photo nambadagi ai hingbani khotpane na adumai kai gumba mana masam angang bado sangamdraba adoidi ngasai gi Nicole zu uramaroi aduga moi di photo namaga adum hiking tawraga mayum da hangi doini aduna magi survival se magi red hair color amasung huziki Nicole ga moigi laiba magi companion se mana hingbagi ming se moi maram oidana hingini na adumaina hai ani suba warisina mayam na khangam dongmale hena teri jo duprol thana angang amagna si da survive to bagi magi wari ni ada duprol gi family se mapa se kano ni dentist ne adoga mai mapa ji gi maming je author kawe mana author jina mai gi family se puraga koi kari ta selling am chatnang bai tare ne yacht chumaga natraga jahasanga wairaga my family mem je puraga all across the globe ko daina sailing to ba khotpa masi wish dom magi kuina lejarapa wish ni haitare ada moise 1961 gi matam sida duprol sing je paisa enough laire phai paisa enough pai bidagi mana sidi ai huzik kano se jahase ma wairaga khoi family ga tawraga koi ba yarani kholani hena moi sailing to bagi decide to was in November gi 1961 sida neba author jina khoi luxury yacht chama ko hire tawre maming je blue bell kawe aduga sida magi family je pudoini moina habado Fort Lauderdale dagi Florida dagi na Bahamas bo thogdoiba ada magi family se magi nupi Jean adagi chahi tara mari suba machanupa Brian adagi chahi tara mathoi suba machanupi Terry jo aduga atombi chahi tayeta subi Rene na aduga author na zo magi yamna close oiba friend amazo invite away Julian Harvey na ma se khoigi experience seller amani aduduna hojiki blue bells gi captain oibiyo na aduga magi nupi masu hong da ngai ri aduna magi nupi gi duga mai nupi duga la o aduga noi ani su just akhoi ma kano family sig matam kano spend tong na ba khot na ba na Julian Harvey se former air force fighter pilot ne aduga in habido ma se experience seller amani mana kano to ba khoi ship ki captain oi ba khot pa se adum ma se tawra me do na duprol sing da nga sai gi author kano na duprol na mana mama bisi da hai bisi mama na bisi su yare phare adudi ai nagi kano je yacht sigi ship sigi ai captain oirage duga ai mai gi nupi Mary Zuzu pora ge kholage na November gi tang nipan 1961 se sida moi gi blue bell se thauraga moi se pulap moi mem je pulap lak pa hore yam thina nungai re moi ge kaino tawdana fishing tawdana iroi dana cha dana thak dana mayam se star gazing ga tawdana khotana yam thina nungai raga what's going extremely well moi gi sai ge journey se yam nungai na chatle numin mangani surakpagi nungdang se haidi November gi tang 19 1961 se sigi numit se mayam sing je dum dinner charaga kholaga moi mathak da ngahang moi je loud sawdana khotana leiringai sida Terry jo se am tumninga ba tumning badagi mana ai tumningi khotningen tawbadagi tumba changre ada nahangai di mai gi manaw nupi Rene se siga dum tuminei go magu jiki moi gi phabung je bunker oina mu leibani na nambana sleeping quarter haina kawe cabin macha room macha leraga tumbagi se adaida mana mama ga lehauge Rene di ai mama ga ngatang lehauge ge na moi se lehau bajani aduga Terry di khang mami to ta khang bang maktre na mari kumdharaga adum tungraga ma se around midnight haikadra kara tumthaura kanda
mathaki moigi top floor se asidagi di makhon dung dang tawba lauba khongbagi makhon tabi sa masi mikap thokle mikap tholaga mase kire ne haidi kanambu su ngasai gi reni do su laramdre aduga karai karai da no tawri mayam jebu kanano mathaktagi amas pakhatle ba kai dawra jano khora jano na ade masi ngatang hagolaga mangak na lithu kholaga yengam mesi ku kana kai do jano na dagi ma hen na makhon lauraga dong dang tawba makhon je tarak pa mase ki dana phayup sin ko chalaga masi ngakang ni aga leide ki mandana adagi mana ai makhon je yam khangningi ka dawra jano mathakta koi family ju loi mak kanu taw khibni lei khibne na masi phabung dagi tamna kumdharaga wigi sigi stair kabam se cabin dagi na wigi top deck ki cockpit ki mapham kabam se sida tamna ka khalaga ying haina paktharaga ying sida ingak tanga sagi deck sida kanu wigi top floor ki deck nganga ina tome lay ubi zagi masi mi hun so laureba laude mana kai oirab sano kai dawrab sano na masi kitang kakhalaga mangak ki samaina kanu ga amo hina thingal yeng sida magi mamaga aduga magi mabungse asiga je taraga ina ngadi punup lupaga leibse ure mana khutakta mana ubaga khange o moi ani je sirena adagi mana mapaga manau magi manau nu pigado di karai chakhrabano na pura hojiki desk da kakhatlaga cockpit ki manak da su I mayam taraga thangamaga taraga leirami ada masina yenga pakhatla mami se laktho yengai sida nakandagi Julian Harvey sina lauragan na laur pajani that was masa khangoi lakwai saina yengi mana Uncle Harvey what happened na mari khangamina mana angang je mai gi lengjum ji da pairaga nang sai karak pa ka do da oiraga mana angang je ka ong taraga inthab sida teri jo je ma khan toy ba haidi pre hairaga masa makha da changaga masi yengaga lei duga mana yengi ngai sida sai Harvey sina Julian Harvey sina changa aga siki cabin gi thong sida lep angang sida na yengaga lei ba ada angang jina kado masina mai makhutta kainom di pai ba ui hai mana haibada teri jo na khanbada nongmai male hai rifle du zu mai gi mabung Brian gi kano male hai rifle male hai aduga mawana mon yenga makanda mas mamai leitho sakhi hai adagi teri jo sina makha sida haina masina tawbam khangla dana yengai sida ising ngapta koi gi ising je tamna changsala aba mai makha da moi gi cabin mai gi bedroom kanu sida ising changsalapadagi tapna ngasai gi bunker gi mathak thang base asida ni ko mana phammaga leiram ni do makha gi kanu sigi bed sidi ising na thumjale ni thumjalapadagi di teri jo sina mai sida ising sida sum leiradi ai irak naraga sirani dun ai top floor ka khata yara roina ma je ising sida kumtharap ni mai ising je mai gi mathabak sai ga yaweba ising ma dagi ising dagi tamna ngasai gi mai strength to courageous to mana gather tawre do ga hujiki cabin gi stair se sida kakhala gi nang pasna mana ubada moi sai ship ki live boat se si je lap na kanu leibo ui adai mana kari gi no kanu khoi gi ship se gi live boat si bo kai no nakanda tawla ri si bo na kakhala ga yeng masida Julian je kanu tawla me khoi sai gi ship ki kai no thori ke tawraga untie tawla me adi moi na kisan ma khojam do na thok to gi ada mana Uncle Julian are we sinking sineba adoga Julian jena mami se khana yenga yes we are sinking and haraga siki mana kirami ba railing je asi je launa chong dharaga iroiraga sai kano sida segi live boat ama leibase sida kakhat khari Julian jena sai gi chungaga live boat da phamgaga masi live boat se thawdugi o kan to bahori mai gi engine on to bahau sida teri jena Uncle Julian, wait, and all with the man, announce the one name, came hide a bit. How of a set cutting Julian. Adagi Terijo was a lepak of mapi peri, my family, gonna kadai, the live no massiganam tadre, Adoga yil, Anako young Pasida, he sings it. Jahas is sinking toropoduna, Sagi top floor terina lepise, a sigi bok the magi, and girl bok the kujing bok the sings it. Sangi padagi teri jo je mazina makhale ai sida lep lairadi ai boat se sing to buziga pulap yauna ai sing jiga luk kitare ai huji kai do batare na ma se ko ingi kan sida hujiki kano se ship sigi nakanda a crop float haina kai anga mi gi mayam naga iroi badaga yawba ama leibani ne smaina
nakan nakan jina air oiraga makhadna thauri noina koi phajana thauri na ma'am koi jali gi type thauri ma'am leira kanda hippaga moin sum ising sanabdaga tawna ba ama leibane adu ubadagi mana adu absence laga adu antai tawraga sagi kano sida jigi float sida ma se songsilaga kano tawre makhutna tawra thodorok hawrokga hek mana ngasai kano jigi float sida tholakpaga kano se blue bell se makhada sing tawgre ising manung na changre adai ma je lepaga ma se kappe ma se kadawdoino khangre ni teri jo je hedi ma je nowhere in the ocean ma he ocean kai ma thongmaram jo khangdaba ising di ngakta kana bo kai bo udaba samudar se da ma thanda stranded oire doga uncle Julian na ju ai abandon tawramaga chat khare na ma se tawhama ma leitre do ma kadawni use tawraga chat pana tana upai leite mangonda de hi hona ba yaudana hona be hona se hi ju nate makhada na ising jina loina makhada mana phamdaba da ising magi kano se magi lower bottom je ising da loina changi ne do na kan da khoi gi nungsit khoi gi float oina nungsit halaga leibu da ni mana pairaga ma je nga kano tawraga kano magi yengaga amam ba sida yengaga leiri samudar sida adagi ma se dum tapna kano tawraga la e sum tawr lak pasida mangon da ising amta yawbuna te chana ba bai chak amta chana thakna ba amta yawbuna te aduga kambal nungbal ka gra khaidi magi mana tumma dalit uba white color gi furit ki 90 dune aduga pink color gi khongaw amaga setpa saigi samudra mafam nung kanu nung ahing sida iko ingba se protect tawna ba mangon da kai mo yawde ba mari pura saigi bear skin ne ba sai mai t-shirt duga khongaw kanu se pink color se natana adai ma se kanu tawre upai leraktre nungdang naga mam bane dagidi kanu toksale ne mo hoi nung mangsal ekta nung jang hak tang da nung tam mangsalaga nung sit usit pa hore do mana nung sit pagi makon do mai gai do mina lawa makon mare ma se ni ni do kai mo ura roi ko pura pitch black kai mo udre do nga halaraga nung se mung chuthari nung se chutha na nga sai gi samudar gi irai jina magi float sida paishalak to ni ko mo da thum do ni mamai da thum do ni do na ising sai thum yak pa ising do na angang jigi mamit adagi di mai machin ga je na thuptana khotna tawrani adagi di nung na mu sai gi nung na mu chola ka mu pharaga amu sai gi irai jing do na mu mangon da mu thomjinba adagi irai ga taw ing bane nga sai ising aying sai gi nungsit aying bado ne ising aying bado ga tawraga ma se nungdang du ma hekta khata ni aga nungdang sima lele duga nungalamda gi size da mu kano tawgre ko nung je hangre duga ma se dum tawraga chatlera kanda nungsa sadorapdagi masa je mu khara mu nungsa gi re do phanga abanina mu khaga sa masa je khaga sa ba horaga ma se saki nikpa mem do khara mu phai dum wakhan daw lei haidi ai khoi ai kano duga inaw nu pi re ne duga khoi baba ga do bu kadai chakhrabno imaga ai ibunga di kano tawra si garaga si hore ai khangi do ai gi baba ga ai nong pi kai chakhabno haibasi ma ge dogi makok sida question se tum hang ga lei adu bu ma na dum tawra sai gi nung sa sida nang sakalak doi ni ko sakalak pasina hekta ma sin nung sa sina poga sunburn ga tawraga masa ga je tamachin ga se khata khara eng kong doi ne do ga ising ju chana bu som te yawde do mana haibada ma se ising khawram ju pokti hai do ga chaklam ju pokti hai ma do shock ta lei bu masa do aduna numit kharani ma dum saina tawra ga aimless ti dum ocean marak da chat leire adubu masai gi magi float se si disintegrate tok ba hore haibadi tik thak ba hore ma na sung masai gi ising wave mayam na tha bane khot bane aduga adada koi nga lak pa sing na chikam ba khotlam ba taw budagi adai ma na ai asidi aina smaina ma na manung ga hintora pham lei se saina pham ba yara roi saina pham leira ga di ai soidana asigi float se si loina mang matat tatlaga disintegrate tawraga haidi nungsikal loina handhagraga ai luk patare do duna kari ma je position ma tawdoi ba position je kamana no habada magi makhong dagina magi maphaigan je si box na ising da thadaraba aduga magi upper body sina sagi float to the leiba haina adumaina tawraga ma se kanu ki magi sai makhok sai gi float to gi makhok da pai ma se balance tawraga wana lei edo magi makhong ji ising manung sida lukpaga leiba sida parrot fish haina yamna notorious oiba nga makhana ma lei ko maya ga yam chawba ma adugi nga singzina magi makhong sung magi kanu ji khongdon sida chik tuine ba chik ma yam na
ma nai ma kau na bo honai khole do raga su yam kana lengu be ade she can't do anything kai go ne mana hek lengu ra ba mai hojiki position de ye do ga na tra mana makhong thangkat lu da hojiki float se si je lup khidoi ne numini ni sure ma nang chai de taw ra le raga parrot fish mayam do ga haidi makhong na mo khara kau yam lengu ra ga sai float to mai ge am da mu chat amuk balance amuk to to ga ya la kan sida mana lapna plane angang ba ma pai ra pa ui adagi mazina mai plane angang ba pai ra pa do da ma rescue to bla kuni da man harau da na mazina mai ma khusina hai da law bu de kai su ta roi ada isma na mai purit angau bu se lo tho ga purit angau bu sina hai ra gang sai plane ma thak ta gi na pai ra pa se ana mana loi na ngau ro ga u bani na ma nga sai ma na purit angau ba hai bu do ado do khoi gi ising gi reflection gi type to ina uramani pilot tu na pilot tu di ma rescue to bra blak na te ma di fighter gi plane ne hai ba kano khoi gi sai gi fighter gi plane ni na dum mai gi mai gai da pai rak pa du da ma u na bane na ma di purit to hai jai ni to pa ma chu na hai ra ma ga di khara ju phag da ba ada ma na hai ngai sida mai gi manak ta thausilak pa dong na to sa ni sai gi plane je thausilak pa da ma je thin harawe hai ba mai gi heart ka je pounding to bu do hai di o ai je kana nom na kan bi do re kho to re na do ma na law bu se sai gi mangon da gi ma kan to miss to ra plane do na kitang di nam hai do ma gi plane do na dokin matak nem na pai ba se ma na kano ne hai di pa ba ferry hai di freighter flight hai na tha ba se sibong ma u ho hai aduga plane do di adum thau khra ga mu khalak hidre ba ma se mu thamoi kai re gi hai di ai je rescue to budra na khalaga plane do na ubiram dre plane do gi angle do zu pilot tu na blai ba angle do zu ma na u ho dra ba ne ba teri jo sina plane do pai gi ba gi nungai tra ga kaping ai sida aduga masai parrot fish na dum chi ni ma je I ga je thokla adi kamaina to dino shark la ka na pakhat na leiri ngai sida khangau da na sai gi parrot fishing je loina mak mang ra ba gi loina mak kan to gre ba loina iroi thok hai di ka disappear to raga mana mai gi float ki makha da gi ko 30 feet mu ki hai tare ne mai gi float gi makha da gi kaino ma ghostly figure mu to ba ka shape tong to ba khoi iroi raga ka khalak pa je ma ui u ba sida ma je ta pakhatna ma na hai do mai gi heart se mai gi makhanau da nappa ga lei dong na ma le hai ma jik ta kimandana ado nga sai gi shape to na tapna changsala akan da di dolphin oi lerami ado ga dolphin se anamana yamna protective oi ba khoi samudar di sa mani mi oi ga di ma kano to wi yamna hai kare ni moi sam thina intelligent oi ba sa ni ko ado maybe line na thara ira kari no mana hai do dolphin jing na protective circle gi type ta moi mayam group ama la aga man moi mangon na mun ne yeng aga moi gi makhon du da khonga ga ziki teri na phami ba float sa sigi akoi ba sida moi se phan akoi na unga ga ai nga sa nga atopa khoi gi predator gum atopa chang da na ba protective barrier oina sembi ra ga le adama hai ba da sigi so amna war ba kano sida order sida sai gi dolphin lak pa se asina ma ge khwai de gi nongai ba moment oi gi hai adagi mana su lai da khoiram ma ga thanks to do hai di nang na si kano se dolphin jing je thabira pa gi na ado dolphin de ju phana koina ma gi da uru unga ga ma se adum protect to ra ga dum leiram me hai 84 hours su re ko je kano se blue bell na lokhi ba se aduga date na November gi tang 13 1961 sida Greek ki fighter ship ama na masina moina la aga yi ngai sida angang nupi macha ma kano sida float ango bom da phammaga taw ba se moina spot taw doini ada aham da moina sai gi fighter gi pilot sina kari no sibo kari no kanu nga su mande mi su mande kanu ga mermaid ka wara kaina ga hapitang moi su wakhan taw mi adi mi su male na adu bu nga sai moina fighters ina manak ta changsala ga chauba fighter vessel akoi gi kanu mem pu ni go container mem pu ba sinima da ga ubdo adu gumbani go ada moina changsalak pasida di angang nupi macha ma oi le ma ba angang nupi macha se ekta sunburn ga loi taw ra ga machin ga je loi ma khara ka nga she was like kaina phamdhara ga nga sai gi jahasna lak pa da mami to haina tapna yekhale hai yenkhala ga ma se ahamba da man uri je khoi hallucinate tawribra mai wakhanda mai gi survival gi wakhan mai gi instinct gi wakhal duna oribra na ma se react tawdi hai ada nga sai gi moi gi mi sing do mana kawra ka pilot sina korok pa se gi mami si ma ju light up torok do hai de o ai se kan bala amale na ma se rescue to bo sang ba se sida angang nupi macha sina phami ba float se akoi ba sida shark mayam go group of shark
uru ungaga lei haiba aduduna moina rescue tau matam dai am checksena rescue tau hai kai gumba soidana ga angang duna phami ba float to adagi ga pakkan andhara di shark mem duna ma attack tau budra khokodraina adubu moina basket tong tau ba ma angang phamba yana ba ma tawraga ship amada kai moina khojiki boat amadagi hojiki fighter gi ship dagi boat macham da tawraga hapakanda angang se teri je finally rescue tau birani teri je he kakhalakpaga moina medical service kano tawre attend tawre aduduga emergency helicopter medical helicopter la aga ma se pura kanda angangi hospital da pura ga chatlani aduga Julian jina kamai tawge da madi sagi life boat da thaugraga yauraga authority da mana tamami se asmaina blue bale ge da kano tawdana khotna mai chaktna tawrami mai chaga ai mayam singdo yam kannaba honabani dubu mayam singdo amata kan mangamde moi blue bale singdo ga loina lup khare na adogi lup khare mara du tamama matungda adogi numin nini subasida mase amuk hujiki investigation gi follow up ki amuk lak pasani police station da sigi lak panu misida janeba kano se teri jo je rescue tawrise adamana phamaga wari leading ai sida police ma budung ong chensale ma nga sai kano je questioning to room sida adani police na kai dawra gi haraga teri jo is alive hena man harauraga teri jo do hinge hoji ma kano na medical kano da helicopter da transfer tore do ka kan tore transport tore do hoji ma angangi hospital la thame and she is recovering ma hingani ma kaim tawde mangon da asok apan ba kaim go yawde khote na harapadagi kano sina sai police question hangam basina Julian that's wonderful at least nang na mayam hadi nang khatang hingi habagi gil to lairoi angang bi macham so hingi na tawsida Julian jigi do tab da Julian gi mamai je pura pe loraga ha kai gi kamaina na haraga ma se tumina lairaga adudi ai kano si I baloramina ai chatlage ko na haraga ma je Julian je police station dagi chakhrani police station dagi chakraga ma se mayam mi da chin gi hai adoga sigi angang jena gyan tarakpagi sidaisa wari hangbasida adura mai hasmaina noi mai chae khole hai du tawbasida teri jina hai baga ngasai gi Julian na hariba account siga manadrena aduna dum khange dana di Julian na hat pani mama pa hat le khole tawba angang lang thu mo khotam lo ena khangabani na Julian je mukthi ba horapada Julian je ma thire khange hadi thire khole na khangapadagi mayami gi hotel amada ma je check in tawe hai check in tawraga nongala kan da housekeeping na ka sengbagi lakpada thong hangtorakte na tawraga thong man hangtobada mathanda nongmaina kapaga sijaraga lerame Julian gi asibagi manakta note ama lerame hai but note se ai confirm tawba ngamdre haidi phangbra phangdabra but accordingly police na haibagi matung inadi Julian crime tawbase asi se magi nupi jigi life insurance se asi launabagi maktada tawbane hai Harvey je saigi blue bale gi captain oina mamanaba author jina hire tawbasida mana sigi hoi hairaga mana mai nupi su poraken haire ada mana khali se sigi tangkak sida opportunity se lahoraga magi nupi se asi se ma hatoke aduga magi life insurance se collect toge na nupi sigi life insurance ki policy sida close ma yaw male kari gumba nupi se freak accident hai tare ni ko saina jahaz lukpa khotpa dugumba accident thoga kano sigi ba khot ki ba dugumba mayam freak accident da kari gumba siraga di mai nupi jigi life insurance ki amount se mana phangado paisa se sidigi double da phangani haibagi close ama yaw bajani aduduna adugi paisa do ma phangna ba hona bada magi nupi do hatpani aduda duparol singjina ka do be halino na haibada ma sagi nupi se magi nupi da mana meri sida attack tawringai da duparol na thengnaram dong male hai duparol na thengnabadagi duparol na interfere tawbadudagi mana duparol gi mapa se hana hataga aduga matungda magi nupi macha singda mu loina urapdo aduda mana adumai tawraga hatpani khotpani na adumaina haigo police na aduga police na confusion amadi leiko mayam se loina halaga terizo sina ka dobi halam joino na ada terizo gi kano se ma angang ni ko dui mathakta sai ship to look turabani aduna mana ngai life boat to di mana puraga chatlabani na teri do na hingbagi habadi ma do angang oina kayam yam iroironi samudar manung da aduna sagi jahasuga dum lupaga sigidrobani mai witness amta leiroi aduga magi hadi evidence amta leiroi hana khallaga ma se hatta bo iramgani de hai terizo je Florida da mai mayum da halle aduga magi mani aduga mani gi macha ahunga ma se chauri hai adu hujik ma luhongdana khotana macha taruka leidana ma hujik chauraga leire ko aduga 50 years matungda 2010 da
mana masa mathanda reveal tawraga thokle haitare nahangai de lotlaga ma chale ramba male thoklaga hujiki blue bell gi kano du da kai kai tawgi habdo mana mayam da loinamak wari li hai aduga du kisigi matang da su movie su lay aduga novel su lay bane orphan at sea hana adu mayam paninga ga di movie ri ninga di check out to biyo ade agi wari se side loi sanjarage mayam na agi wari se nungar ga di like to biyo share to biyo subscribe to biyo adu mathangi wari da mu thengnar siko